अहानमक्तदा कंगलई पुवारीगी माइकईदगी ख्वाई मियामबु इकाई खुन्नबु उच्चरी वारी असी लिजब मतमदा सोइखिबा यावरबसु मियामना अपंगमना नाउनी नसानी खन्ना ngakpiyu amasung semdokminanabagi tanja adu pinabiyu ngasi miyamgidamagta puduna laksariba wari asigi maming chahi 8 khuntakpa mayam wari asi liba haujarage pamhaiba ningthauna 1709 da ningthou oina pankraba matungdagi lamdam asida ahongba kaya ama laklami lamdam asigi minglensu kanglaipak haina kaurambadigi manipur haina onkhirami laining lichatsu ahongba kaya ama laklami hairiba ahongba asidagi amang asing khaiduna apunba kanglaipa ama oin lairambado chingtam haina khaidoktuna napak tanarami Bagasandrana 1798 da laikhiraba matungda mahaki masasingi marakta ningthou khubam munabagi hidanaba hauruklami Bagasandrana sikraba matung mahaki masanupa ahal Labaniya Chandrana ningthou oirami Labaniya Chandra hairiba ningthou asi yamna pangdaba tusonba ningthou ama oirami mahakna sahi ahumkhak ningthou oiramlaba matung mahaki hek manau nupa Madhuchandrana munduna 1800 da ningthou khubam phamki masigi matungda mahaki makha taba manau nupa chourajit amadi Marjit anina lautunaraga mayambung Madhuchandrabu 1805 da ningthou khubamdigi inthuki arudigi chourajit amadi Marjit anigi marakta yanaba ama puraklami madudi sahi ani ningthou sinaraga oinasi haina yanaki yanabagi matung ina Maharaj Chourajitna 1806 da ningthou khubamda phamki akhoi mitai gidi yengchinaba haibasi mahousani Chourajitna sahi ani ningthou oina mapung phabaga manau nupa Marjita ningthou khubam sinau haiba yaraktri nahakti angang oiri lebaki bhar pubo ngamkhiroi haina haijunduna Chourajitna ningthou khubam konduna laithokre haina khiba yana khiba khudimak ariamba tarami masidagi Marjitna sauduna mayamba Chourajit ki mayokta lan horam ningthougi lairiba lanmibu napak tanaduna michang sangan nainaduna lan suknarami lanpham asida manau nupa Marjit amadi magi khongmi lanmi sing kham thengna maithirami ningthou masin manau khanabana maram oiraga Manipurgi pukai langai mayeng tarami laipak ngaknaba lanmi masingsu mayeng tarami landa maithiriba Marjitna awagi ningthou badau payada changjafam lauraga lerami hairiba matam asida Marjitna tumina leramde Marjitna maitaigi hwe lalong kaya awagi lanmi singda tambirami maruoina arambaigi lalong thang tana singba tambirami Marjitna mahaki ningthou khubam hanjananaba hotnabada awa ningthouda haijarami awagi ningthounasu condition kharadu yarami condition adudi karigumba Marjitna ningthou khubam hanjalabadi Kabo Valley asi awa ningthouda piba haina yanarami yanabi matung ina Marjitna awagi lanmi kayama puraktuna Manipurda lan tasilami Palel kaksing khongjom hariba mafam sing asi mafam matamdugi akanba lanpham oiki manau nupa Marjitna henjalaktuna mayama Chourajit maithirami amadi mahaki manau nupa Gambir Singh Narasingh puduna makhoi kasar lebakta selami akoi maitai ningthougidi maithirabadi kasar lebakta chen baisi thaningaidigi chatnara lai asum tawna mamangda awa ningthouga yanakhibagi matung ina Kabo Valley awada pithoki amasung Marjitna 1812 da Manipurgi ningthou oiki aduga awa laibaka Manipurga apha mari thamnarami adubu hairiba tangkak asidagi matung tarakpada Manipurna chahi 8 mikha pongani haibadi awagi makutta chahi 8 mikha pongani haibadi ningthou Marjitna khalluga leite ningthou khubamgi damakta asok chawkhraba Kabo Valley awada pithokpa ngamliba thamoi angakpani yam ngakngai oi chawkcha chatpa mitaini harau kumhai da ngaujaba thoina napan kaba maitaini karibu hairuni ningthou Marjitna awabu karisu lumna khanba leite adu warabasu maramdi matam punamakta awadi mitaigi makha ponbani
lan soknaba khudingi maitaina ngambani haina chawthokna napan kana leirami adubu hadakti mitaina hairiba lalong khudingmak mitaina hairiba lalong khudingmak hairaba awagi lanmini haibadi Marjitna kauthokre mahak masamakna tambiramani asum tongna Marjit ki lanmi mayam ama kabo beli da thajanduna awa ningthouda taklamdana tik hairiba atangba upami asi paktakna na yalami pau si tabada awagi ningthou mai hongna saurami maitai gi ningthouna awai khoida longnam tawre haiduna mai hongna saurami adubu awa ningthouna karigumba action amata maitai gi ningthougi mathakta tawramdi matung tarakpada awagi ningthougi machanupi luhongbagi barton Marjitta tharami adubu Marjitna thawai usittaduna barton adu yeithatlami hairiba mikup asidagi awagi ningthou badopayana mai hongna saurami maitai ningthougi mathakta lan tarage haina sab yungna leplami adudagi 1819 da awagi general Mahabandolagi liching makhada Manipurda lan tasilami ningthou Marjitti mayoknaba ngamdaduna kasarda selami kari hairni akibagi masakni ngakpi senbinaba leitraba sienba nanghoudraba parjasing awagi lanmigi makhutta tarami hingna mai thabana kayama manga kaklaga hatpana kayama pokpada ngairiba angang kaya nungpakta haidatuna hatpiki isingda langthaduna kayama hatki minai oina sirinabada kanararoidauba singna ka manungda khoijanduna thong lonjillaga morok mai tharga hatlami aduga masa phaba thabak suba kanagadauba mioi sungmuna awana lanpha oina mitai lising kunthra 30,000 haiba tare haiba 30,000 maitai se makutta yairina lengduna awa leibakta purami awana ekhoigi leibakta tawramlibase pura genocide large scale genocide maitai je pura muthatlage loisallage haibani hairiba matamsida iramdam Manipurda mioi lising ani degina lising ahum phawbadang leirami ayambana kasar leibakta lanjennarami hairiba Manipur asi nupi ngaktana khulingba lamdam haibado oirami nupi singbo awalanmi singna salak tampham oirami nupi kayama ijat mangan birami miron bi kayama hatok pikhi masi aikhoi maitaina kaidongmaida kauridobai hairiba tangkak asida Hirachandragi thodang yamna chawi Hirachandrana angawba sajinaduna kaithel ima singi manakta koina salami maitai ima singna lona paw phado phawjin tongnarami angawbani haina mayamna thawoidana lainarambado tapna kaithel ima singna Hirachandrani haiba khanglaki Hirachandraga kaithel ima singa aronba lalong kayama tawrami awagi mathakta laman singnanaba loinana Hirachandrana aronba arambai lanmi kayama sengkatlami asomdana yanadaba ningthou machin manau mayamdo kasar leibakta punna thengnarami amasung kasangi ningthou Raja Gobind Chandrada changjampham lauraga leirami yanaramdaba machin manau chourajit Marjit amasung Gambir Singh yasinarami adubu thamoi manungdadi yanaramdi hairiba matamsida Assamgi ningthou Gobind Chandragi leingak sasan asi yamna mapangan solami masigi khudong chaba lauraga machin manau ahumna makhoigi loinarakpa lanmi singa loinana kasar leibak loksalami mayamsu wakhal amta khanduna yengbiu son khraba mitai ningthouna Assamgi lam loksalamini Assamdudi kyam solamani habadu mayam amta khanbi asum tongna chourajitna sonai muktaina silchargi south thangba maikai phawba loksilami Marjitna Hailakandi hairiba mafam asi loksanduna palami adu Gambir Singhna Badarpur haina khangnaba mafam asi haidi Badarpur ga nakna leiba Brikampur haina khangnaba mafam sida akoigi Gambir Singhna palami adudagi Assamgi ningthou Gobind Chandrana mai hongna saurami maripa kanjanaba mahakna matamdugi British India gi North Eastern Frontier gi Governor General oiriba David Scotta Assambu maitai gi khuttagi kanbinaba haijarami adubu laibak thibadi David Scott na yaramdi marup mayam David Scott na yaraktabi gi maramsu sauna lei
maram swai matangsi mayam swai matangsi khara pukning channa munna tabiyu yamna maru oiba matangni haijaba tare Maharaj Bhaigachandra gi matamda mayam munna tabiyu ko mayam Maharaj Bhaigachandra gi matamda Manipur amasung British India ani gi marakta 1762 haiba chahi sida Anglo Manipur Friendship Treaty sign tongnathi masigi maramna British India na Assam gi ningthou Govind Chandra da mating panglaktabani mayam sima khangjanbiyu ko upai leitraba Govind Chandra na Kasar da leiriba mitai singbu takthoknanaba awagi mating nirami awana Manipur loksalaba matung Assam gi saruk kharasu loksanba horoklami sum lan tasalakpana awana Bengal gi Chittagong Hills phawba yausalaklami masidagi Bengal da awagi threat chauna laklami Gambir Singh amasung Nar Singh anina British ki mateng laurami maram asidagi Governor General David Scott na Manipur dagi awa takthok hinaba Manipur ki khwaidagi matik chaba Gambir Singh bu ningthou oina khalami aduga Gambir Singh gi lising makhada Manipur Levy kauba lanmi tengol ama semlami tashengbadi Manipur Levy gi asengba mamingdi Raja Gambir Singh Levy haibani mayamna Manipur Levy haina samna khangnabani hariba Manipur Levy asi lanmi sangwana sarami aduga colonial ins ki makhada maitai lanmi sangwa si Assam gi Badarpur hariba mafam sida training torom British singna sizinaba advance oirba khulai kaya ama tambirami July 8 1824 da training mapung phana loisilami Gambir Singh na 1824 da British lanmi singga loinana Kasar dagi awa lanmi singbu mapung phana takthoklami Army General Suldam na akhoi maitai ningthou Gambir Singh da order pirami madudi Lieutenant Pemberton ga loinana Manipur bu liberate tongnaba Gambir Singh da ayaba pirami masigi matungda 1825 ki May 17 da Manipur da landanabi damak silet thadoktuna chatlami amasung May 23 da Baskanti yauraklami adudagi khonglei thuna Manipur gi Western Hill gi sarukta yausilakpada lanmi sing aduki matik warami nongsu surami sana thaknabasu loisilklami lanmi dubu thongna pharaba nong marakta lakpa hisi kayang waramgani mayam su khanduna yengbiyo adubu thongna pharaba British na mai iklaga semlaklaba Manipur kannanagidamukta changlaklaba athauba lanmi ni 1825 ki June gi tang 10 da Imphal digi 15 km lapa mafamda Western Hill gi sidai da awaga akanba lan thengnarami awa lanbi kayama masing khangdana sirami sidagi di awasian bahore sum taksalakpana Imphal dasu akanba lan soknarami awa lanbina mayoknaba ngamdaduna maikai khangdana chelami tampaktigi haidorakpa singbuna Hirachandra gi masing yamjadraba lanmi singna guerrilla warfare sizinaduna awa kayabu asi leibakta tharami asum tongna beli digi mapung phana awa singbu taktoklami adudagi Gambir Singh amasung Lieutenant Pemberton ga loinana silhet maikai pangnabidamak Manipur thadoklami Gambir Singh na Manipur thadoktikanda Gambir Singh bu official oina Manipur gi ningthou ni haina lauktoklami aduga Manipur buna Nar Singh da lanmi sahunga kun ga loinana matam khara sinarami lanmi sahunga kun se sahum amana infantry ni kun amana cavalry ni kaina thangda maitai lanmi satret muk join tawrakhi ko sidaija maitai lanmi satret join toksalakpasiga parga arpunba lanmi masingji lising amaga kun leire 1020 leire hariba lanmi lising amaga kunsina Manipur bu ngak selami awadagi asum tongna Manipur libina British soldier amata yaudana lan mai paklakpa asida Gambir Singh amasung British government na silheta harawa phongdoklami masigi mathakta British government na musket haina khangnaba nongmai lising amaga sangwa amasu maru maranga loinana Gambir Singh da sinarami
mateng panglam aduga nahangai Raja Gambir Singh Libi haina khangnaramado formally hariba numit asidagi Manipur Libi haina khangnarami Manipur Libi asigi commander oina Lieutenant Pemberton amadi FJ Grant haplami asum tongna Gambir Singh amasung Lieutenant Pemberton ga loinana FJ Grant ga loinana Manipur da halaklami asomdana Valley dagi maithiraga hankraba awalan mi satretna kabo valley bu mang tahalami amasung tumu hayo mafam sisu mang tahalami paw asi hek taba dagi Narasing amadi FJ Grant gi lising makhada tumu da lan tasilami numit mangani akanba lan thengnaraba matung awa singbu maithiba pirami awa singbu ningthi turel wangna lana tanthoklami asum tongna February 1 1826 da mapung phana Manipurigi awa singbu takthokpa ngamkhi amasung Manipurna lan mai paki mayam wari asi nungai birgadi like subscribe tawiramu matung nasu atopa Manipurgi puariga mari lenaba natragasu Manipurgi freedom fighter mayamam leiri hariba singsigi punsi wari mathang manau naina ai thagasarake mayam nasu comment da thagat haningbado haibiramu haina mayam da haijari